Lushilakpuina ma'am, latest update ng katang ma'am na thamjaramge. Ningthauzam Anthony address Lamsang Akham, Avinash Maibam address Lamsang Akham ni. Hairiba gari number sina 3387, the color red amasung white langba. Hairiba makoi ani se sakmai arambai tingol gi wasak pasat khibadagi pau phawna khidre. Thengna bu yaubiragadi imung manungda habirawa amasung phone location yengbada Sanapati da makoi ani gi phone lamang amada thadaraga thamlamle. Makoi ani gi phone su police na lakhot khre hari edu myam puna no update ngamina sense channel sigi mekeri gi myang mafam na makata na thamjari. Ngasi phong khiba tongan ba Manipuri si phong singa masum thokiba thawdowa thok singdagi maroi bi ipau sing myam da thamjagi ahan bra sana lewa ki mapau myam da senjagi ningsing la ida athuwan aboy mai hat khibagi sataki bu operation do Nepram Krishna Mohan State sida sangtai na ba ngamdana sa tharagli bi irang haigadra lan haigadra tha taru phakre numit ukumni su hendokle ngasi phawba lenga ki mekeri gi anga mathau sing gi maikeri gi sangtai na bo honari haibadi gi hendri irang asi nem thanduna luisina bo honabada mating pangbiu haina miam da haijabu seleptri amaramda miam gi wakat pendabagi kholau relief camp de leiriba miam gi tengtha kol lainga asina taram gadra taram loidra haisu khangde tawbutadi mamang sahi english ngani ga kungani thogi numit asimakta da haibadi November 5 da Manipur International Textiles Expo 2022 hawdopagi thoramda aikoi gi minister N Berenadi politicians singna oida part tawrabadi lebak mangani sinthi duna pangai haijalaga politics tawbu yaroi hakibani media da su phona khibani se minister gi pukning gi wadu ngasi lalaksida kadai da gi no khangning ning singi kanada hairibano haibadi khangde masana masabu thakasaba su oiram daudi mande adubu kanana khangni sahi mari rongi mamang BJP gi N Beren lusing mut lainga sigi ahan batam kumza English ngani ga taraga mapan gi angan basarukta ruling BJP gi MLA mana miam tinma thorama mada haikibani haina media phongna khibidi sinna khakta ngangba khutti yaudaba lainga oiri haibisini masisu sumde hekta haidokpadi ngamnadrabasu murumdi sonaki male hauzu Manipur kanba madi thugaiba pamba kanglup ani gi lan leptri Manipur thugaiba pamba afaba khulai paiba ko kijau narco terrorist amasung makoibu sokotba singna maitai phurukki miamda lanthumda attack toramba adugi mayon hongkibagum unarakli haukiba lebako ko October 13 gi ayukta Tengnopal district ki manungsanba border town more da Manipur police ki SDPO more singtham Anand Kumar MPS kukizau narco terrorist singna yamna hai singna mawa manil na hendana nungmina kaptun hatki numituda athuba cabinet mi phamduna mihat adubu kandem toki loinana mihat pasingadu phadriba phawba joint operation sa thanabu wore blocki operation hawkhibagi report su phangi matang asida ningsing lakhibadi ngasidagi sahi anigi mamang kumza English ngani ga kunga mathoi gi September kungani thoida Tamenglong district headquarter gi Apollo ground da seminist N Beren yauna go to hills ki thorom pangthok lingai da Zilerong body gi advisor athuan abonmai se yangkhai gi manga mafam adudagi kaukthokraga nongmaina kaptuna halamki mihat adudu sienaba mihat pasingadu phadriba phawba operation sa thagani haina lapthokibani athuan mihat sienaba singadu phakrabra haidi khangde operation su tawkhidabra khangde case aduna kari thak yaukrabagi haibsu miamdi khangde asumna SDPO Anand Kumar mihat sienaba sing phadriba phawba joint operation sa thanaba phire asi kanagadra kanaroidra khangde mihat aduru senaram gani haina singnaba singdi international boundary lanthokraga memarom da makalamna hui khongduna leramse SDPO Mori Anand Kumar hatkibadu sign eastern ground helipad semnaba state force ki personal singna sengduklingai khulai paidana thabak suringai da thokibani maphamadu amadi akoibada central force ki personal case leramgani adubu kari da hop leibadigi khanghodabano haibasimadi hangningai oidabanati tawbagi budi tha taruk helaglaba kukizau narco terrorist amasung saugatpa singa maitai misa miyamga thengnari balana se state lenga ki security amasung intelligence ta ahoba khara laikhibadagi thokibani haina homes puri bas minister N Berena yamna ngana hakitana asidasnate handakta hawkiba me kunga mathoire pangthokiba anti terrorism day gi thoramda thokliba irang asi kanglu masil gi marakta nate state ki security amad intelligence ta ahoba leibadagi thokibane masigi texak lengak ta taina bi yu haina minister na hakiba takhi shisu sinthi duna haijin badi oiramloi
कुमजा इंग लिसिंग अनिगा कुनगा मथोगी सेप्टेम्बर कुनगा निथोइद अथुवन अबोनमै नुमैना कापतनो हाटखिबदुगी मतांगनसु चीफ मिनिस्टर एन बेरेना मिनिस्टर इन चार्ज होम ओइना मसाना मसाबु कंडेम तौरदुना मियामना ngakpinaba haijakhiba taki pastor kadombo abonmaina security force miyamgi mamangni athuan phakraga hatkibanina laingaki khut yawi haina lophom thui haina akan mamot pikhi opposition congress na miyat adugi matangda judicial inquiry tawnaba demand tawkhibasu lekhi deputy commissioner amasum asp action logodabani haina sutaksinki miyat aduga mari leinana Tamenglong police station gi oc yauna personal taragomdoi thabaktagi suspend tawkhi video personal amadi lathokhi tampak amasum singi lup kya na miyat adubu akan mamong na kandem tawkhi ban tawki wakat mifam sataki rally satnaki JAC ga minister ga wari kya sanaki athuan abon mai phakibagi paw DC amasum ASP na matam sana pirakhidi phaw bhaiki punamas asi oiduna su miyat adugi langa langjindi miyamna khangnakhidre case adu kada yokhrabagi haiba paw ba khangnadre ningsingnadre sidabu kariamu hairugani politician singna oida para tawrabadi leibak mangani haina minister na sahi kharagi mamangda haikibadu sumna male housing SDPO more anankarana khatpano haibadu ifong phongna khangnaraba ngaktani sathariba la natragana irang asi election mangamdri lakshina ba na khai sengba poram yatpa subudi handak to October 13 ga mathoida pangthukiba Rashtriya Ekta Diwas Palanda minister na wathok kudingma wari sanaraga loisin bigai haiki yumthangnariba Mizoram gi assembly election da BJP mirep kidamak vote khomba lakiba defense minister Rajnath Singana haukiba yumsakasa numita Siaha da pangthokpa public rally da Manipur gi hingsa gi thaudo wasi yamna leibak thibini hairaduna maite amasung kuki wari sanaduna yasinaba puraknaba honabiyu haina appeal tawki khana sainaba hana sunabana kaidongai da sugoration purapa ngamroi swaiki sumdabadina tisumi adubu kanaga unaduna phaminaduna wari sanaga doribano khangde state gi mahairoi luptaruna sugi ground rule thugai re haiba khanglabadina su handokadabani haina akan bo wafam thamnakli state lenga kemadi police ki maikei su gi designated kem da leifam thokpa kadar amadi khusu khulai nongmaina singma leiramdre haina yengsinbadagi khangmangamkhre Union Home Minister Amit Shah na sugi ground rule thugai rabadi lokhatpam tokpa action logani haikibani Lana Sigamadi Lenava Taugo Wamaga Prime Minister Narendra Modi Nasu Senabasing Lemna Tharo Hakibisu Takre Lemna Tharo Sikatani Hainaraglibisi Kangde Karamba Kutano Oida Padava Haidura Sintiba Haidura Sin the Kaktangangba Kuti Yaudabalenga Oide Haikibadu Sumkrazatni Hainaraktabadinate Mamang Sahida de Ekogi Minister N Berena Yamna Tauna Pana Misam Hatpigi Muta Nari Lerabadi Aibo Hot Row Guidana Haiki You legalize tawna bo honaraga war on drug ta ngauringai double engine lenga oibanina mayolamgi lusing purel singi punglon da jagoi saringai karamba tareng leibigi sumat yaida ke thanau thaduna pangthakraba jano khangdre miyamdi kham thengna awaba mayuk naredana bangjil thaba Manipur pumnau noba Manipur asedin haidubu haujuk urakliba thengnariba sira hainarakle summi haibisu ngamde rale haibisu ngamde Ekoi misa miyamdi badanam sapam oire kana lauruba hairuba sungamde hekta mamit mana factory kokizau narco terrorist na lo namasum phongna satharakriba lalong na sagoliba ruling BJP gi minister ani yauna MLA taret punna kokizau gi MLA tarana aizol gi Manipur thugai gi wa nganglakpadana mamit oisili manakung mensilli haida hairuragana lemna amata tharoi social media da karanta basing subkhaina ba thabak paikat pa hore CSO singi phan lakpham thigalagani hekta hirakani more gi mihat adugi matang da su security advisor Kuldip Singhana more da henbi state force thajingkre mapung phana mathau to hongani lapthoi more da hanadagi leiriba paramilitary force central force singna kaidoriba Kokizau narco terrorist ngamadi makoibu sagolibasing ngak sinanaba thamlibra natraga state force na mating pangnaba leiribra haiba khangnadre Koki nupi singna Assam Rifles amadi atai central force singi kemra sangchilaga makoibu state police commando singdigi kanbiyu kaidana makhong gonduna haijakre hainaribasina kayam summajano tasengna sumlabadi central force singa sisa thariba lana sigi kuma yengba lakpani tharakpani hainaribasida akaiba lepham thokte Masing khangdana thajilagniba paramilitary amadi central force maram chana sijanadaba state force ta mathau hapasuna tabana misa miyamna maru oina inkhalakliba I saribana harul singda ideibak iramnam kanabagi damak
ꯂꯟꯊꯦꯡꯅꯖꯒꯦ ꯈꯨꯠꯂꯥꯏ ꯄꯤꯔꯣ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯁ꯭ꯋꯥꯏꯗ ꯇꯝꯄꯥꯛ ꯂꯝꯗ ꯏꯔꯥꯡ ꯈꯔ ꯊꯣꯛꯂꯒꯅ ꯀꯔꯐ꯭ꯌꯨ ꯍꯦꯛꯇ ꯊꯝꯖꯤꯟꯕ ꯈꯨꯗꯛꯇ ꯂꯧꯊꯣꯛꯄ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯁꯤꯕꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯔꯤ ꯍꯥꯏꯅ ꯂꯧꯅꯔꯝꯒꯗ꯭ꯔꯥ CRPCꯒꯤ ꯁꯦꯛꯁꯟ 144 ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯁꯕ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛ ꯁꯥꯟꯅꯄꯣꯠ ꯄꯨꯝ ꯎꯕꯗꯤ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯀꯣꯝꯊꯣꯛ ꯀꯣꯝꯁꯤꯟ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯕꯁꯨ CRPFꯒꯤ ꯁꯦꯛꯁꯟ 144ꯒꯤ ꯃꯈꯥꯗ ꯃꯤ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ ꯀꯔꯐ꯭ꯌꯨ ꯊꯝꯂꯛꯂꯤꯕꯁꯤ ꯊꯥ 6ꯇꯤ ꯁꯨꯔꯦꯗꯅ ꯊꯥ 6 ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯇꯧꯔꯝꯒꯗ꯭ꯔꯥ ꯊꯥ 6 ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯄꯪꯊꯍꯟꯕ ꯑꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯧꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ BJPꯒꯤ ꯑꯁꯤꯗꯤꯟ ꯃꯥꯡꯖꯤꯜ ꯊꯥꯕ ꯃꯅꯤꯄꯨꯔ ꯁꯤꯅꯤꯀꯣ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯟ ꯀꯤ ꯕꯥꯠꯀꯨꯝꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯕ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯨꯋꯥ ꯍꯥꯠꯈ꯭ꯔꯦ ꯃꯦ 3ꯗꯒꯤ ꯃꯤꯇꯩꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:45 ꯇꯥꯔꯛꯄꯗ ꯃꯦꯒꯅꯤꯇ꯭ꯌꯨꯗ 3.1 ꯌꯧꯅ ꯌꯨꯋꯥ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯃꯣꯂꯣꯖꯤ NSCꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯄꯣꯁꯠ ꯇꯧꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯡ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯍꯜꯂꯦ ꯃꯍꯦꯁꯣ ꯊꯅꯥꯎꯖꯝ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯊꯣꯛꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯧꯅꯥ ꯐꯕ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯡ ꯑꯁꯤꯗ ꯃꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯍꯜꯂꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯍꯦꯁꯣ ꯊꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯗꯤꯖꯤꯇꯦꯜꯅ ꯗꯤꯕꯦꯂꯞ ꯇꯧꯕ ꯃꯩꯇꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯍꯦꯁꯣ ꯊꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯗꯤꯖꯤꯇꯦꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ SAYC ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯦꯁꯣ ꯊꯅꯥꯎꯖꯝꯅ ꯆꯤꯐ ꯒꯦꯁꯠ ꯋꯤ ꯀꯤꯌꯔ ꯁꯣꯂꯨꯁꯟꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ಶ್ರೀಮನ್ಸ್ ꯋꯥꯡꯈꯩꯔꯥꯛꯐꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯐꯤꯂꯝ ꯑꯦꯛꯇꯔ RK ꯁꯣꯃꯦꯟꯗ꯭ꯔꯣ ꯀꯥꯏꯀꯨꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯍꯦꯁꯣ ꯊꯅꯥꯎꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯗꯤꯖꯤꯇꯦꯜꯅ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯗꯤꯕꯦꯂꯞ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕ ꯂꯝꯗꯝꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯕꯨ ꯀꯥꯏꯍꯟꯅꯤꯡꯗꯕ ꯃꯤꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯍꯜꯂꯒꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯔꯒꯅꯤ ꯂꯣꯏꯅꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯄꯨꯟꯁꯤꯟꯅꯕ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯍꯜꯂꯒꯅꯤ ꯃꯅꯤꯄꯨꯔ ꯗꯤꯖꯤꯇꯦꯜꯅ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯃ ꯈꯨꯟꯅꯥꯏꯗ ꯇꯝꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯅꯤꯟꯐꯨꯡ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯃꯩꯇꯩꯗꯤ ꯄꯨꯛꯆꯦꯜ ꯏꯇꯤꯡ ꯇꯤꯡꯕ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯕ ꯐꯨꯔꯨꯞ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯏꯈꯦꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯝꯈꯩ ꯌꯥꯠꯂꯝꯃꯅꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯉꯝꯈꯩ ꯑꯁꯤ ꯉꯥꯛꯅꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅꯕ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯨꯕꯨ ꯄꯨꯋꯥꯔꯤꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯃꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯤ ꯍꯥꯏꯅꯁꯨ ꯃꯍꯦꯁꯣꯅ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔ ꯗꯤꯖꯤꯇꯦꯜꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯀꯣꯍꯦꯞ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏ ꯃꯩꯇꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯄꯥꯎ ꯍꯧꯗꯣꯛꯅꯕ ꯈꯟꯅꯃꯤꯟꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯐꯪꯅꯕ ꯁꯦꯝꯒꯠꯄꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯍꯜꯂꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯦꯞꯇꯅ ꯂꯧꯔꯤꯕ ꯀꯨꯀꯤ MLA 10 ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯌꯥꯔꯔꯣꯏ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯖꯣꯏꯀꯨꯃꯥꯔ ꯒꯚꯔꯟꯃꯦꯟꯠꯇ ꯌꯦꯡꯅꯤꯡꯗꯕ ꯂꯩꯔꯕꯗꯤ ꯀꯨꯀꯤꯒꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯧꯕ ꯑꯗꯨꯒ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯇꯧꯕꯁꯤꯗꯤ ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ ꯃꯄꯥꯡ ꯑꯣꯏꯔꯤꯕ NPPꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯟꯅꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔ ꯁꯤꯡꯍꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ NPP ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ Y ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏ ꯀꯨꯀꯤ MLA 10ꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯑꯔꯥꯟꯕ ꯆꯥꯔꯖ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ IGR ꯁꯥꯎꯠꯀꯤ ꯖꯦꯅꯔꯦꯜꯅ ꯃꯣꯔꯦꯗ ꯆꯠꯇꯨꯅ ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯈꯛꯇꯅ ꯇꯧꯕ ꯅꯠꯇꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯌꯥꯎꯔꯒ ꯆꯠꯊꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟꯅꯤ ꯑꯗꯨꯒ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ SDPO ꯁꯤꯡꯊꯝ ꯑꯅꯟ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈ꯭रे ꯃꯥꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯕ ꯇꯟꯐꯝ ꯑꯁꯤꯗ ꯀꯨꯀꯤꯒꯤ MLA 10ꯅ ꯌꯥꯝꯅ ꯗꯥꯏꯇ ꯌꯥꯎꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯨꯀꯤ MLA 10ꯃꯛ ꯂꯨꯆꯤꯡꯕ ꯉꯥꯛꯇꯅꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯗꯕ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯥꯏꯇ ꯂꯩ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯍꯟꯅꯤꯡꯉꯤ ꯏꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯗꯦ
Joy Kumar hai ki kuki gi MLA singi manung minister oiba let pau hokip amasum nem sakip gen yauri aduga government asid yauri ba BJP gi MLA manga amadi government asid sagoliba MLA ahum si yauri makoine state asid gi tokhaiba alternative arrangement sutali oidaba wapum kya amasu center da fondokli Manipur police pu suming sa thinaba moral kya ama siri makoine national media da mani national gi forum sing da phongdo pu wapam singai khoina sengdo hokdo batara ga di mapan gi mina asumbo oina adumak lawi government asina tawriba thaba asidasu yaning de su haiba duga government su adumak yaoba minister gi phamsu adumak pairaga leiba ngangningba wasu ngangba leibak su thugaina ba hona basi line su mina su yaroi yaning dre hairaga di government gi toktriba karigino aduga government support tawriba si withdraw tabu yadabra MLA resign tabu yadabra minister MLA oibigi khudong sabus lawba aduga wasu ona tainaba ngangba si leader amagi lamsat nati haina Joy Kumar na phongdoki More police ki SDPO singtam ananbu naronda sniper na captain chatkhiba siga mari lenana housing minister oiribe en berena yamna atuba matamda army amasung Manipur police ki joint operation tawnaba khanganbadagi housing kana mori da thi humbi thabak chathriba simak yamna suma khongthang amani haina Manipur police ki hanegi DGP sina phongdoki Joy Kumar na makhatan hai kuki gi MLA tarana sign tawduna tholakhiba statement aduda hanegi Manipur gi DGP oiramba LM khaukte su sign tawbudu yauribani Khawte masamak su thokliba irang amadi SDPO anan hatkraba matungna tarokliba joint operation asisu mahak su khangpam thui aduga Manipur police haibasi mahakna DGP oiduna sahi sangna laminaraklabani Manipur police asi maitai gi force khakta oibra haibasi mahakna hena khanglibani Manipur police bu bias oina uhanba amadi maitai gi force ni haina lawba si aranba wapamni Joy Kumar hai mahakna BSF tigi post office ta hek join tawdigi state force asik yamna discipline leiba amadi matik mathauna leiba lalhauba singbu thengnaba ngamba force am oina yamna wana semgalaki matamadura lamdam asiki lalhauba kayagi state force akan mamongna muknaba amadi khut thanaba kya amasu yawkhrabani masida kuki naga kom amadi maitegi personal punamak yawribani maana haiki haujik tha taru henjilaglaba irang asi matam sangmankhre Chusampur seng kilo da lupa sani yaure hain stai thokliba irang asida haujik kanana mai pakpano kanana mai thibano haiba leiba nati mi punama kham thengna wanarabane masida kuki gi minister MLA singdi karisu thoina nasungba tawrai makhoi adumak Delhi da Guwahati da adumak saningba sa thakningba thaktawduna laihigani aduga nuwaye phaba misu adumak wadana laigani waribadi sura nomlaga sajaba misam miyam ngaktani chaike